USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯑꯆꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯒꯖꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯖꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯈꯔꯒ ꯍꯦꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯀꯟꯁꯤꯟꯍꯟꯒꯦ ꯍꯥꯏꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯑꯣꯟꯁꯤꯜꯂꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯠ ꯑꯈꯪ ꯂꯩꯇꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤ ꯀꯟꯃꯟꯕꯒꯤ ಚಾಂದ ಯುಕ್ರೇನ್ꯗ ꯑꯦꯇꯦꯛ ꯆꯠꯊꯔꯒ ꯌꯨꯝꯂꯣꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯁꯤ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯧꯈꯠꯅꯔꯤꯕꯅꯤ꯫ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯅꯧꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟ 30 ꯍꯦꯟꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯈꯔꯁꯤ ꯑꯃꯨꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯟ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤ ꯄꯤꯗꯨꯅ ꯁꯤꯖꯤꯟꯅꯍꯜꯂꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ $90 ꯕꯤꯂꯤꯌꯟ ꯃꯃꯜ ꯑꯣꯏꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯜ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯐ꯭ꯂꯦꯃꯤꯡꯒꯣ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯤꯠ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ USꯇꯒꯤ ꯅꯧꯅ ꯂꯧꯒꯗꯧꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ USꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯁꯥꯏꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ USꯒꯤ ꯃꯦꯔꯤꯟꯗꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ US ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯇꯣꯃꯥꯍꯣꯛ ꯍꯥꯏꯔꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯅ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯂꯥꯟꯂꯣꯡ ꯑꯃ ꯑꯣꯏꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯔꯠ, ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯔꯤꯐꯥꯏꯅꯔꯤ ꯑꯃꯁꯨꯡ ꯄꯥꯋꯔ ꯍꯥꯎꯁꯅꯆꯤꯡꯕ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯅ ꯍꯤꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎꯗ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯂꯛꯀꯗꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯕ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯠ ꯇꯧꯔꯛꯀꯗꯧꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯑꯍꯣꯡꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯁꯥꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯁꯤꯟꯗꯨꯅ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯁꯣꯛꯅꯔꯛꯄ ꯐꯥꯎꯕꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯣ ꯕꯥꯏꯗꯟꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯏꯂꯦꯛꯁꯟ ꯑꯗꯨ ꯃꯥꯏꯊꯤꯔꯝꯗꯥꯏꯒꯤ ꯃꯥꯡꯖꯧꯅꯅ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯁꯤꯜꯂꯝꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯁꯤꯜꯂꯝꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ USꯒꯤ ꯑꯊꯤꯡꯕ ꯂꯩꯕꯅ ꯃꯗꯨꯒꯨꯝꯂꯕ ꯂꯣꯡ ꯔꯦꯟꯖꯀꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯂꯩꯇꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯄꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯆꯠꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯄꯤꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯖꯔꯃꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯄꯤꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯝꯕ ꯑꯗꯨꯁꯨ USꯅ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤꯁꯨ ꯄꯥꯔꯃꯤꯁꯟ ꯄꯤꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯣꯡ ꯔꯦꯟꯖ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯎꯔꯛꯀꯗꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯔꯁꯤꯌꯥ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯗꯤ ꯍꯧꯖꯤꯛ USAꯗꯒꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯇꯧꯕꯇꯕꯨ USAꯅ ꯄꯤꯔꯛꯀꯗꯧꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯩꯕꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯗꯨꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯅꯔꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤक ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯏꯅꯔꯖꯤ ꯂꯩꯔꯤꯕ ꯑꯁꯤ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯑꯀꯟꯕ ꯃꯇꯦꯡ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨꯔꯣꯞ ꯃꯊꯟꯇ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯏꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕ ꯀꯟꯗꯤꯁꯟ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯁꯟꯗ ꯂꯧꯈꯠꯄ ꯉꯝꯗꯕꯅꯤꯅ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡꯗꯤ ꯂꯥꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯂꯥꯏ ꯌꯣꯟꯗꯨꯅ ꯍꯤꯡꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯤꯕ ꯑꯁꯤꯁꯨ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯕ ꯈꯨꯠꯂꯥꯏ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯣꯟꯕꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯣꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯅꯗꯤ
ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛꯇꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ ꯑꯗꯨꯒ ꯑꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯄꯩꯁꯥ ꯂꯩꯖꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯦꯃꯦꯟꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯄꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯗ ꯑꯗꯨꯃꯛ ꯏꯟꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯁꯤꯗ ꯏꯌꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ $90 ꯕꯤꯂꯤꯌꯟ ꯑꯣꯏꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯗꯧꯔꯤ ꯍꯧꯖꯤꯛꯁꯤ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛꯇ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯝꯕꯦꯁꯤꯗ ꯍꯤꯠ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯊꯣꯔꯛꯂꯤ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯌꯨꯑꯦꯁꯇꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯊꯨꯡꯂꯔꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯨꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯎꯕ ꯐꯪꯂꯒꯅꯤ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯄꯤꯍꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒꯤ ꯉꯝꯈꯩꯁꯤꯡ ꯍꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯨꯁꯤꯌꯥꯗꯤ ꯄꯦꯄꯔ ꯇꯥꯏꯒꯔꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤ ꯃꯗꯨ ꯂꯥꯜꯂꯦ ꯎꯠꯅꯕꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯇꯤꯟꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯎꯒꯗꯧꯔꯤ ꯆꯨꯝꯃꯦ ꯎꯠꯅꯕꯒꯤꯗꯃꯛꯇ ꯋꯦꯁꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯜꯂꯣꯡ ꯂꯥꯛꯀꯗꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯀꯤ ꯑꯣꯏꯕ ꯃꯪꯂꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯁꯨ ꯊꯣꯔꯛꯂꯤ ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯃꯁꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯑꯃ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯏꯖꯔꯦꯜꯗ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯁꯤꯟꯗꯨꯅ ꯐ꯭ꯔꯤ ꯍꯦꯟ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯗꯦꯃꯦꯖ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯛꯄꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯎꯕ ꯐꯪꯂꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯣꯏꯟꯠ 12 ꯌꯥꯎꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯕ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯚꯔ ꯇꯧꯕ ꯍꯧꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯂꯦꯖꯤꯇꯤꯃꯦꯁꯤ ꯄꯤꯕ ꯌꯥꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇ ꯇꯧꯅꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯌꯥꯎꯍꯟꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯁꯀꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯌꯥꯎꯍꯟꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯈꯨꯔꯧ ꯈꯔ ꯊꯥꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯌꯥꯅꯤꯡꯗꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯐꯝ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄꯨꯈꯠꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯚꯤꯇꯣ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯈꯤꯕ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯂꯦꯞꯈꯤꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯂꯤꯕ ꯄ꯭ꯔꯦꯁꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯕ ꯌꯥꯕꯒꯤ ꯋꯥꯐꯝꯗ ꯂꯩꯔꯒꯅꯤ ꯃꯔꯝꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯌꯥꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ